konunggi angakpa hiyang tanabagi thorom pangthokpa yaroi haina maira paibisingna phongdorakhre miyamge apambagi mayokta hojik sathariba sangai festival asigi manung channa thasigi kunga mapanda konunggi angakpa hiyang hiren tanabagi thabak pangthokane hairibasi yaningde angakpa asida hiyang hiren tanaba yaroi haina ngasi angakpa mapalda leiriba laikai singi maira paibisingna wakan bifam chathakre loinana sangai festival ga mari lenana angakpa asida hiyang tanabagi thabak pangthokpa yaroi haina kholau kya laukre khongjang aduda saruk yakhibasingna phongdorakhibada miyamge apambagi mayokta hojik sathariba sangai festival ase boycott tawba yauna festival asiga mari lenaba angakpa hiyang tanabagi thorom pangthoktanaba Brahmapur angakpa mapal IPC angakpa wangma amasung mahabali maira paibisingna punna warep lawminaba laikre karigumba miyamge apamba asiga mayokta sarkargi maikaidagi namfuda angakpa asida hiyang tanabagi thorom pangthokpa tarabasu angakpa asigi akoibada lairiba miyamna yengba thukpiraktanaba apil tawri Brahmapur bamo lekai oinati sangai festival da kanamatana saruk yadanaba amasung yengba chattanaba warep lawbaga loinana Athingba asigi mayokta kanagumbana tawramba thoklabadi lekaidagi tanthoknaba phawpa warep lawba laikhrabani haike security force ki gari na thombada mahiroi nupi masa ama sire ama sokle ngasi nuptil pung ahumrom taba matamda Thawal Fire Service Office mamangdo security force ki gari na thombada mahiroi nupi masa ani sokpagi manungda ama sire ama laika nakhre press na phangba pawda Imphal More Lambi National Highway 102 ge Thawal Fire Service Office mamangda Friendshare Higher Secondary School da class 11 tambi mahiroi nupi masa ani security force ke gari na thomkhibane thawdo aduda soklaba mahiroi nupi masa ani adudi yaripok singadagi Singamayum Nasima Apokpa MD Jamil Khan amasung Sarina Singamayum ne makoyani maharibe school sida class 11 tamlebi mahiroi ngaktane thodok thokpa maduda Singamayum Nasima ko ki sarukta phibam thina sokpadagi mafam aduda laikhidabane aduga sarina Singamayumna haksangi tongan ba mafam kharda sokpadagi rims ta pokatuna laikanare thodo adu thokpagi paw phangbaga mafam aduda security force ki miyoi singlaktuna yengsanbaga loinana mafam aduda laikhidabi Singamayum Nasima postmortem gidamak rims hospital da thamkhre hari loinana thodo aduda Senari security force ki gari adu hana bu khungul liba ki thapak sathari hari Loksaw amasung oyok sing sarkar na ngak senba ngamdrabadi khunja sing amasung CSO sing na ngak sarga hana protest sathakre Imphal East District ki Leitan Pokpi amasung Sadugi area da lairiba Loksaw amasung oyok sing asi sarkar ge ayaba amata yawdrabasu Kuki sing na Lambi semjinbagi thabak leptana sathariba asida karimata Athingba piba ngamdrabanina hairiba sing asi khunja sing amasung lamdam asida lairiba tongan ba CSO singa punna khusamnaraga ngaksaraga haina ngasi Young Sporting Club Leitan Pokpi amasung Women Welfare Association Leitan Pokpi ani ge maikaitigi protest athakre ngasi Leitan Pokpi kaithel da pangthokiba khongjang asiga mari lenana Young Sporting Club Leitan Pokpi gi secretary Waikhom nawbana phongdokhibada kaluki irang matung hojiksu Kuki singna Loksaw amasung uyok singi jaga sing asi lambi sembagi thabak leptana chathari loinana lambi semba loidana satokhasin tawbusu yaure mafam asida lambi sembagi thabak chathari bisi sarkar gi ayaba lawbusu nate haukiba October 13 da Imphal East ki SP masamaksu Kuki singna lambi sem leba mafam adu kakhatuna yengsinba laikhre adubu masiga mari lenana makhataba action amata paikhatpa udre khunja singi maikaidagi hiramasagi matangda Imphal East ki DC ga unaduna Kuki singna lambi sembagi thabak chathariba se lephanaba taksinba laikhre loinana DC gi matenga loinana Manipur sarkar gi chief secretary ga su unaduna sarkar gi ayaba yawdana Kuki singna lambi sembagi thabak chathariba se thingnaba sarkar gi ayaba yawdana mafam asida lambi semba yahaliba chamaga 13 suba CRPF battalion ge kangbubu mafam adudagi lokthoknaba taksinkiba laikhrabasu ngasi phawba sarkar gi maikaidagi positive oiba action amata lokhatpa ude Kuki singna lambi sembagi thabak chathariba si thingnaba tha amagi mamangdagi demand tawduna lakhibani adubu sarkar na matik chaba action amata lokhataba asina miyam mai haunu saunare maramaduna karigumba numit humni phawbugi manungga sarkar gi maikaidagi positive oiba action amata lokhalaktaba tarbade mafam asigi khunja singna lamda masda lairiba tongan ba CSO singapurna khusamnaraga Loksaw amasung uyok sing ngapagi thabak changsilagani masagi matangda khul lekai gi oinasu mifam pangthuktuna warep laure haina phongdokhe khongjang asiga mari lenana Women Welfare Association ge secretary nahakpam Binodini na phongdokhibada
Kuki singla sarkar gi ayaba yaudana lambi sembagi thabak chathariba asi thengnaba mari leinaba DC amasung chief secretary ga unaduna taksin kiba laikrabasu haujuk phawbo positive oiba action amata lokolaktaba asi yamna laibak thibane kariguma numit humni gi manung dam yamna talba demand sing asi thabak to on thorak trabade akanba khongjang changsilaga ne haike Indo-Myanmar border fencing na border da taramba Kuki khul kaya ani thok na khaidok pire haina KLAL na phongdorakhrei India Bangladesh amasung Myanmar na border area da demarcation tawbaga loinana border fencing khabagi thabak chathariba ase laibak sing asida leiriba chin Kuki Mizomiam marakta tokai khaidok na bahona ba amasung makhoigi Puwari dagi leraklaba punsi mahingda akaiba pi na bohona bani haina Kuki Liberation Army led kholun na thadrokpa cherol amana phongdorakle Zeros na makata na haribana international border ase indigenous people singi ayaba yauruga semkibanate masina maram oiraga UN Declaration on the Right of Indigenous People gi makhada piriba makhoigi haksing adu khongauna bane thawong asina makhoigi pari puri gi oiba homeland sing adu masen thugaina bohona bane Indo-Myanmar border fencing asina India ga lonana lairiba Myanmar amasung Bangladesh ani da khundariba chin Kuki Mizo singi marakta tokhai ba khaidok nabata natana makhoigi family kaya ama khaidok naba amadi culture gi lairiba mari sing adu sontha handuna traditional governance system da yekhai thingaiba pibani haina phongdorakle nganga ubung bongmol CH tengnokpal sanjang gongpijang jemunom motha s monom haulen phai leijang phai amasung langsam hairaba Indo-Myanmar border da lairiba khulsing asi matam sangna customary trainer amagi makhada leirakpaga loinana village chief singna lengak sasan tawraga lakhibane adubu haujik chathariba Indo-Myanmar border fencing asina hairaba khulsing asi ani thokna khaidoptuna Myanmar amasung India anigi tongan ba jurisdiction anigi marakta laikhai masina makhoigi citizenship ki matangda samamnaba kya leire border fencing asina chin Kuki Mizo sing asi tokai khaidokhiba maroina punna leminaramba khulsing India amasung Myanmar gi tongan ba jurisdiction da laikhiba asina makhoigi nungtigi punsi mahing social gi oina leinaba mari amade identity na singbada sauna akaiba pire haire Miyamge apambagi mayokta MLA anina sangai festival da sarugya khibagi maram miyamda sengdokpiyo haina kokomi na phongdorakhrei miyamge mihunne haina leiriba MLA TS Biswajat amasung MLA TS Basant Kumar anina miyamge sentiment amasung IDP singi sentiment bu karimata thawoidana sangai festival hodokpagi thoramda sarugya khiba asigi tangai fadaba maram leiraga dileba miyamda khanghanbiyo loinana mari lenaba kendra gi miyamna su masagi phirep amasung IDP singi pendaba marakta masana bot thadaduna mihut ohen khiba MLA na miyamgi warep ki mayokta chathakibagom tawriba sigi matangda miyamna madu matau karamna oikibano haibadu miyamna nainabiyo amasung masigi matangda kari tawkhom thokpagi haibadu kendra gi miyamna khanaraga warep lobi haina kokomigi IPR subcommittee gi convener lai khuram jetana thadurpa serol amana haide serol asna makhata na haide bana haujik laidiba phibam masida sangai festival pangthokpa haibasi matang sade haina miyamna yaning daba phongdoktona sintha leptuna akanba khongjang kya sangsin khiba amasung khongjang sing aduda aso apan kya phawba yaukhe adubu miyamna sangsin khiba khongjang adugi mayokta nampuda November 13 da sangai festival hodokhibagi thoram aduda thongju kendra gi MLA TS Biswajit amasung Nambol Kendra ge MLA TS Basant Kumar anina saruk yaduna miyam ge mayokta lepagum tawribasi kamdauna ubibagi habisi Manipur miyam da Kendra ani asida lairiba miyam na warep lobiduna MLA ani asida wafam sing asi thambiduna wakal taminabiyo haina apil tawri aikhogi mihuna aikhogi miyam ge aningba apambaki mayokta phongna singladuna leptuna leiraklabadi masina democracy amadi elected representative ki wahanthok punamak mahanbani haina lawpham thoi aikhogi mihuna aikhogi warep amasung phidep adu usittaba tarabadi maduda aikhoina karamba khongthang lawgadage habasi miyam hupna khangminadrabadi aikhoi asi isagi hak yon thoksakraba khunai ama oina mihutsing asina lawraktuna miyambu ikai khumnaba hantarakpa amasung miyamga samnadaba makhoina tawning ba torakpada miyamna karisu aiba ngamjadaba khunai amagi phibam taraknabagi achauba aruba phibam ama handake thawdo asi ohelakpa yai loinana MLA ani asina karimata nasungdana miyamna yadraba thoramda saruk yasilluba asina uthokliba thawng asi laibak thibane asugumba thawng asi matang matam charingai da bap tamina haudrabadi lemhoriba MLA sing asina su
amasung tungda lakadoriba MLA singasu miyam asibu thawai ustabagi phibam amada chanabi amagum laikhrabadi ekhoi khunai asi democracy gi mingda detector natraga autocratic leader ngakta oirakadra haina mipaiba phawi maramaduna VIP ni hairiba sing adugi maningda induna sarug yaraba miyamna thoidokna masak khangnaraba rohan film masana miyamda sangjaraktuna ashoiba adu sungthoknabagi tanja lawkhiba miyamna platform kayadadi thengnare adubu mang thaduna sarug yaruriba MLA anigi phirepti kari oiribagi habadu miyamna khangningi haire aroibada cherol asina hairibana kokomi haibasidi miyamgi khonjalne kokomina ngasi phongdorakliba wafam asisu miyamgi amadi awabagi pankhai leitraba IDP singi thamoida phawba wafam sing adude wafam sing asida kamdaugadage habadudi masa masana amasung leba miyamna lepinarasi haina kokomi gi maikaidagi thamlakle nupi masa ama mangkhre Bisnupur district ki Thambal Marik College the first semester tamlibi Kwasify Maning Lekaidagi Sadopam Ningol Hizam Ombi Bijiagi Masanupi Hizam Sanu Respane Sahi Taramapan Asi Thasigi Kungani Thugi Ayupung Nifan Makhairom Daba Matamda Mafam Khangtana Mangkhre Haina Apopi Mamana Kumbi Police Station the FIR ama file Torakre Loyana Kanagumana Nupi Masasi Thengnabi Yaurabadi mobile number 9856384793 da Pau PBO Haide Security Force na CC Higher Secondary School gi mahiroi ama phukibagi mayokta khongjang sangsankhre ngarang ikau dolai thabi yengkhuman amasung sadu yengkhuman gi IDP singna makoi masagi khulda changjrage haina changsankheba khongjang adugi manungda Security Force na CC Higher Secondary School gi mahiroi ama tamthina phubadagi aso apan nangan khiba thawdo adubo yaningdaba phongdoktuna maduda chenariba State Police Person adugi mathakta akanba action lawgadabane haina ngasi CC Higher Secondary School TG Higher Secondary School Johnstone Higher Secondary School amsung Iboton Sana Higher Secondary School gi mahiroi singna protest rally amaga loinana governor the memorandum pisankhre mahiroi singaduna ngasi sanjan thongda pulaba matung rally amaga loinana governor tamna lakhe adubu hairiba rally adu nitepa chuthekta leiba Nupilal Complex Mupayorokpada Imphal Police amasung City Police ki yamlaba team amana thatuna thamkhre loinana City Police Station gi OC gi maikaidagi mahiroi sing adubu nekthina convince tawraba matungda mihut ahum khandatlaga governor the memorandum pisinba yahanke mahiroi sing gi mihut ahum aduna governor the memorandum pisiloraba matung paumi singa unakhiba amada phongdokhibada Security Force na ngarang dolai thabida IDP singna sanction kiba protest adugi manung CC Higher Secondary School da class 12 tamliba mahiroi amabu uniform set na mahiroi ni khangna tamthina phu chaiduna sokhan khibagi thawdo adu yaningde thawdo adu da sokhiba mahiroi adu hauzik laikanari bane baramaduna mahiroi sing asi laikanabada sarkar gi maikaidagi mateng pangbiyu haiba governor da taksin khibane haike Pakistan na nongthaktagi attack chathabada Afghanistan gi miyoi tara sire Pakistan na ngarang ahing Athingba nongthaktagi attack chathabada Afghanistan gi angang mapan yauna misam tara sire haina Taliban administration na phongdokhre yolo nabaleba anigi marakta toina khothonarapga loinana Pakistan gi password security installation amada attack chatharkaba matungda ngarang nomidang Afghanistan na nongthaktagi attack chathakibane thodok adubu Taliban gi spokesman Zabiullah Mazahin akanamong da condemn tawkhibaga loinana chapchaba mo'da khut hangani hana phongdokhi Pakistan na nongthaktagi attack chatharkiba mafam adu nongpof thangba border region da leiba residential area amadane thodok aduda nupa macha manga nupi macha mari amasung nupi ama sikhibaga loinana yum khara ama ata thokle hade CC Purgi Bolnau Forest area dagi khulai phagat lahari Manipur gi Surachandpur district ki mafam amada lotuna thamlamba nongmai maru yauna khusu khulai kya phagat pa ngamkhre hairiba khusu khulai amadi nongmai maru sing adu akangnaba paw ama phangbagi matungina State Police CRPF amadi BSF ki apunba kangbu amana Bolnau Forest area da ngarang sathakiba thiba humbagi thabakta phagatpa ngamkhibani haina senior officer amana haide intelligence ki paw amagi matungina manak nakna leiba ningthi sing village da security force na thiba humbagi thabak sathaki adumoina mafam adudagi khusu khulai nu singba amata phagatpagi paw laikide adumoina Bolnau Forest dagi phagatkiba khusu khulai sing adugi manungda semdoklaba projectile launcher taret country made single barrel taret country made pistol ani bomb handset yauna atai polam kiya su phagatpa ngamkhi hairi adumoina khusu khulai sing aduga loinana miyoi amata phagatpa laikide hairi